Pung Nipunipan manungda sabungkhok khunou Thamnapokpi sanasabi na chingba mapham singdagi central forcing louthoktuna state force oina thamdrabadi lakliba tang tariat ki ayuktagi Imphal Ukhrul Lambi Matam Kaktana Thinglagani Hairi lamlai kendra village volunteer force ki coordinator oinam oken sanana phongdokre wafam singrang numidang pung mapan makhairom tarakpa duaidagi Hogduna kuki militant singna maitai taba mapham singda landarak tuna asok apan kaya yahon kharba matung ngasi mapham adugi tongan khul sabungkhok khunou yangang pokpi santi khongba Thamnapokpi sanasabi na chingba maira paibi ima singi Manipur gi ima loop kaya CSO amasung LKVVF ki moruiba thomi kaya ga loina miyam gi mifam ama Pangthok laba matungda wafam asi mahakna phongdorakibani khongjang asida Manipur da leiriba civil society imalu pumnamakna mateng pangbiu haina phongdorokli kuki narco terrorist na aikoi hauja thengkhang kaya da aikoi nongmai amadi bomna chingba kaptuna lakpa du marang ju makhata na chatharakpa masina maram morakanda aikoi red zone da leiriba aikoi sanasabi Thamnapokpi santi khongba yangpokpi sabungkhok khunou sabungkhok sigi khunja jingje loinamang ahing nongyai sida chen baju yadaba angang no bi hundok paju yadaba aduga kapna ba launa ba loinana moina kapakpa nongmai marujina aikoi Thamnapokpi gi mafam singda yum mari manga da nongmai maru panjalakpa sije aikoi mafam sidaida aikoi central security force jat regiment adagi BSF loinana aikoi state ki security force lei haitare sidaida aikoi na khut hanba kaigumba amuk tawbidaba du masida yam pendaba du aikoi gi khunja jingda leiba aduna aikoi na makha tarakpada mayamda thamjaningi ji numinini asi phawbudi aikoi na yengjaraga makha tabada Hai basida state security force thambiraktraba aduga loinana aikoi red zone area da leiriba central security forcing jat regiment BSF Assam rifle hai basing asina kuki na lan toroko matamde adum yeng leiraga maitai da taisannaba kuki na nongmai kapaga ju maitai na kapani haijanba aduga aikoi da hadal lanjan da onjal laga leiba sugumba thodok mayamji aikoi da kayaraga na thengnare haitare aduna machigi pendaba mayamji leibanina aduga leiriba central security forcing se haiba mafam singa sidagi lokthok taraga de aikoi gi august ki tang 3 ki Angan badagi Imphal Ukhrul Lambi total shutdown torgani dena kai maira paibi sing amadi lamlai kendra village volunteer force ki mai kai dagi Manipur gi miyam punna maki mafamda thamjari